अहमदा मरुइबा पाव बिष्णुपुर डिस्ट्रिक्ट की मफम कयादा फतबा लिचर चलफम ओइबा रेस्टोरेंट तरामरी केसीपी ना मतम पुंबगी ओइना थिंजिनख्रे। गवर्नर अनुसुया उइके ना ꯀꯛꯆꯤꯡ अमसुंग थौबाल की रिलीफ कैंप सिंग दा चतुना लांजेनरक्लबा मियोइ सिंगा उनख्रे। अमदी फारबा खुलाई पाइबा कैमोफ्लाज यूनिफॉर्म सेटपा मियोइ मंगा पुलिस कस्टडी दा लेरे। हौखिबा नुमित निनी दा पुलिस ना थिहुंबा चथबदा नोंमई मरी मरु चामगा कुंथ्रा निपान फागले। बसिंबु मोनिकासना समना तराम नोकचरे हौजिक पाव संदोंना पिजरे। मणिपुरदा फुरुप किलानगी अचौबा चैथिंग फंगदुना चरांग नरिंगै मरक असिदा मसागी ओइजबा थिबा सेंदोंग तालहौरगा लोइरे खनबा रेस्टोरेंट हांगबा मियोइ खरना मसा मसागी रेस्टोरेंट पु फत्तबा लिचर चलफम ओंथोक्तुना सेंदोंग तालंबा मियोइ तरामरी लोना थिंख्रबा कंगलाइपाक कम्युनिस्ट पार्टी केसीपी गे लामी संगलुप मियामगी फिंगांग लामी MFL ना होइगतलबा मतुंगदा वारक वातेमदुना वाखल तामिनाख्रे। ngarang manipur gi mafam amada restaurant taramari 𝐂𝐁𝐄𝐈𝐒 cafe 𝐂𝐵𝐵𝐿𝐴SINI messi cafe 𝐒𝐿𝐻𝐶𝐿 ꯀꯦꯐꯦ ꯖꯒꯇꯣꯟ ꯅꯨꯡꯁꯤ ꯄꯟꯊꯣꯡ 50 ꯆꯀ꯭ꯔ ꯈꯣꯔꯤꯐꯥꯕ ꯈꯨꯃꯟ ꯀꯦꯐꯦ 𝐻𝐶 ꯃꯨꯛꯇꯥ ꯀꯦꯐे 𝐻𝐶 ꯂꯤꯂꯤ ꯀꯦꯐे 𝐷 ꯅꯥꯎꯕꯤ ꯀꯦꯐे 𝐿 ꯁ꯭ꯇꯦꯟꯐꯣꯔꯗ ꯀꯦꯐे 𝐾 ꯀꯦꯐे 𝐿 ꯂꯩꯀꯣꯜ ꯀꯦꯐे ꯀꯦ ꯔꯟꯖꯅꯥ ꯋꯦꯁꯇꯔꯟ ꯀꯦꯐे ꯇꯤ.ꯑꯩꯆ. ꯑꯔꯤꯡ ꯃꯦꯖꯤꯛ ꯀꯦꯐे ꯑꯃꯗꯤ ꯑꯦꯟ ꯔꯟꯖꯤꯇꯥ ꯀꯦꯐꯦꯕꯨ ꯆꯂꯥꯏꯔꯝꯕ ꯃꯤꯑꯣꯏ ꯇꯔꯥꯃꯔꯤ ꯄꯨꯟꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯈꯤ꯫ ꯃꯈꯣꯏꯕꯨ ꯄꯥꯎꯃꯤꯁꯤꯡꯒꯤ ꯃꯥꯡꯗ ꯄꯨꯊꯣꯛꯇꯨꯅ ꯃꯈꯣꯏ ꯃꯁꯥ ꯈꯛꯇꯒꯤ ꯈꯟꯗꯨꯅ ꯐꯨꯔꯨꯞꯀꯤ ꯃꯥꯡꯅꯕ, ꯌꯨꯝ ꯀꯥꯏꯅꯕ, ꯃꯃꯥ ꯃꯄꯥ ꯀꯥꯏꯅꯔꯕ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯥꯡꯅꯕ, ꯈꯨꯟꯅꯥꯏꯁꯤꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥ ꯀꯌꯥ ꯋꯥꯈꯜ ꯇꯥꯗꯕ ꯑꯍꯜ ꯀꯌꯥ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯇꯝ ꯁꯥꯡꯅ ꯆꯠꯊꯗꯨꯅ ꯂꯩ꯫ मणिपुर मचेतना थुगाइरगा तोंगानबा एडमिनिस्ट्रेशन अमा सेमनबगी पांदमदा चही असिगी मे 3 दगी हौना कुकी टेरोरिस्टना मैतै खुनसिंगदा लंदारक्तुना चमजरबा मैतैसिंगी युम कया मै थाखिबदगी लेफम लैतदुना तोंगानबा मफमसिंगदगी लांजेनरक्तुना हौजिक थौबाल अमसुंग कक्चिंग डिस्ट्रिक्ट रिलीफ कैंप सिंगदा चंजफम लौदुना लेरिबा इनमेट सिंगा मणिपुर की गवर्नर अनुसुया उइके गंगारांग उनख्रे। गवर्नर अनुसुया उइके ना कक्चिंग खुनौगी खोमदोनबी मेमोरियल इंग्लिश स्कूल कक्चिंग की इंडोर स्टेडियम अमसुंग वांगचिंग कोदोंपोपी स्पोर्ट्स कॉम्प्लेक्स ता हांगलिबा रिलीफ कैंप सिंगदा चतुना मफम अदुदा लेरिबा इनमेट सिंगा वारी सानखे। गवर्नर ने इनमेट सिंगी पेंतबा वाकत सिंगसु ताखिबगा लोइनना रिलीफ कैंप सिंग अदुदा लेरिबा मिरोनबी नुपी सिंग अंगांग चेलिबी नुपी सिंग अमदी हौजिक नादुना लेरिबा इनमेट सिंगदासु सेलगी मतेंग पांखिबगा लोइनना अंगांग सिंगदा अचा अथकी पोलम सिंगसु येनखे। ngarang nungtil governor अनुसुया उइके ना वांगजिंग कोदोंपोपी स्पोर्ट्स कॉम्प्लेक्स ता हांगलिबा रिलीफ कैंप दा इनमेट सिंगा उनाबा अदुदा TC थौबाल अहन थेम सुबास ना रिलीफ कैंप असिगी मतांगदा गवर्नर दा पाउदमखि। इनमेट सिंगा उनाबा अदुदा गवर्नर अनुसुया उइके ना हाइखिबदा लेंगांगना मतम खरगी ओइना इनमेट सिंगना लेनबा सारिबा युम असदा मतम खरा खांगमिनखिसे हानगी तंगदु लेता पापुनसिरोल दा हंजिलकनबा महाकि बाइकैदगिसु सेंटर लेंगांगता याम कन्ना तकनरे। इरांग असि हौजिक हानगा येंगनरुबदा यामना फगलकले मरम अदुना लन थुम मांगताक्लिबा असि लेंगाकी माइकैदगी अंगंबा मतेंग पांगने युम मै चाखिबसिंग लोइनमक लेंगांगना साबिगने महाकी खोंगचेट असिसु इनमेट म्याम की अवाबदसु सरक्याबा लाक्लिबनि हायरदुना अंगांगसिंगी लाइरिक लाइसु तंबदा लेरिबा अवात अपासिंगदसु मतेंग पांगने हाइखे। मैंने वहां पर कुछ बात मांग किया था कि मेरे मणिपुर प्रदेश के लोगों के सामने एक बहुत बड़ा संकट आया है और ऐसी स्थिति में हमारे लोगों की कुछ हेल्प करें, आप कुछ मदद करें। और उस बात को हमारे राष्ट्रपति महोदय ने सुना और केंद्रीय हमारे स्वास्थ्य मंत्री जी ने उनसे आग्रह किया था। कुछ सामान उन्होंने भेजा है, उस सामान के तौर पर मैं आपको दूंगी। और जिन परिवार का पूरा घर जल गया है उन लोगों को भी हम अलग से किचन का सेट भी भेजेंगे। अभी फिलहाल हम कंबल है, मच्छरदानी है, हाइजीन किट है और यहाँ पर जो एक तिरपाल जो है बड़ी बिछाने का वो भी हम आज यहाँ पर हम देंगे।
ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯅ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯐꯝꯁꯤꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛꯁꯤꯡ ꯆꯠꯊꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯊꯤꯕ ꯍꯨꯝꯕ ꯑꯗꯨꯗ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯅꯣꯡꯃꯩ 4 ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 139ꯁꯨ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯔꯥꯡ ꯊꯥꯗꯣꯔꯛꯈꯤꯕ ꯆꯦꯔꯣꯜ ꯑꯃꯗ ꯄꯨꯂꯤꯁꯀꯤ ꯐꯤꯖꯣꯜ ꯁꯦꯠꯆꯤꯜꯂꯒ ꯁꯦꯜ ꯊꯨꯝ ꯃꯨꯟꯅꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯀꯣꯏꯆꯠ ꯆꯠꯄꯒꯤ ꯄꯥꯎ ꯐꯪꯂꯦ ꯍꯥꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯥ ꯑꯁꯤꯒꯤ 13ꯇ ꯃꯤꯑꯣꯏ 5 ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡꯒ ꯂꯣꯏꯅꯅ ꯀꯦꯃꯣꯐ꯭ꯂꯥꯖꯀꯤ ꯌꯨꯅꯤꯐꯣꯔꯝꯒ ꯀꯣꯟꯅꯅ ꯐꯥꯒꯠꯂꯦ꯫ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯍꯧꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯖꯨꯗꯤꯁꯤꯌꯦꯜ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯑꯃꯒꯤ ꯃꯃꯥꯡꯗ ꯄꯨꯊꯣꯛꯈ꯭ꯔꯦ꯫ ꯃꯈꯣꯏꯕꯨ ꯐꯥꯔꯨꯕꯒꯤꯗꯃꯛ ꯃꯤꯑꯣꯏ ꯈꯔꯅ ꯄꯣꯔꯣꯝꯄꯥꯠ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯇꯟꯈꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯂꯤꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯤꯌꯔ ꯒ꯭ꯌꯥꯁ ꯁꯦꯜꯁꯤꯡ ꯀꯥꯞꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯔꯦꯄꯤꯗ ꯑꯦꯛꯁꯟ ꯐꯣꯔꯁꯀꯤ ꯄꯔꯁꯣꯅꯦꯜꯁꯤꯡ ꯌꯥꯎꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤ꯫ ꯐꯥꯔꯕ ꯃꯤꯑꯣꯏ 5 ꯑꯗꯨ ꯍꯧꯖꯤꯛ ꯄꯨꯂꯤꯁ ꯀꯁꯇꯗꯤꯗ ꯔꯤꯃꯥꯟꯗ ꯂꯧꯊꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯖꯤꯔꯤꯕꯥꯝꯗꯒꯤ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯄꯣꯠ ꯄꯨꯕ ꯇ꯭ꯔꯛ 164 ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯄꯤꯗꯨꯅ ꯊꯣꯛꯍꯜꯂꯛꯈ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯦꯛ ꯄꯣꯏꯟꯠ 133 ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯆꯤꯡꯅꯕ ꯃꯤꯑꯣꯏ 1,938ꯗ ꯋꯥꯍꯪ ꯄꯥꯎꯪ ꯆꯠꯊꯈꯤ ꯍꯥꯏꯔꯤ꯫ ꯀꯣꯂꯤꯁꯟ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁ ꯑꯦꯟ ꯑꯦꯜꯀꯣꯍꯣꯜ ꯀꯗꯥ ꯂꯤꯡꯈꯠꯈꯤꯕ ꯆꯍꯤ 18 ꯁꯨꯔꯛꯄꯒꯤ ꯃꯄꯣꯛ ꯀꯨꯝꯑꯣꯟ ꯉꯁꯤ ꯄꯨꯔꯩꯔꯣꯝꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯀꯣꯅꯨꯡ ꯃꯃꯥꯡ ꯀꯗꯥꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯋꯨꯃꯦꯟꯁ ꯁꯣꯁꯤꯌꯦꯜ ꯔꯤꯐꯣꯔꯃꯦꯁꯟ ꯑꯦꯟড ꯗꯦꯚꯂꯞꯃꯦꯟꯠ ꯁꯃꯥꯖ ꯅꯨꯄꯤ ꯁꯃꯥꯖꯀꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯊꯣꯛꯆꯣꯝ ꯀꯣꯂꯤꯁꯟ ꯑꯦꯒꯦꯟꯁ ꯗ꯭ꯔꯒꯁ ꯑꯦꯟ ꯑꯦꯜꯀꯣꯍꯣꯜ ꯀꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯑꯃꯗꯤ ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPFꯀꯤ ꯑꯦꯗꯚꯥꯏꯖꯔ ꯂꯥꯏꯁꯪꯕꯝ ꯖꯗꯨꯅ ꯃꯊꯪꯁꯤꯠꯅ ꯆꯤꯐ ꯒꯦꯁꯠ, ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯗꯤ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯀꯗꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯍꯤꯖꯝ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯈꯤꯒꯗꯕꯒꯤ ꯈꯔ ꯃꯈꯩ ꯊꯤꯡꯕ ꯉꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯀꯗꯥꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯊꯕꯛ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯗꯥꯅ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕꯒꯤꯗꯃꯛ ꯃꯤꯌꯥꯝꯕꯨ ꯀꯗꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔꯗ ꯍꯧꯈꯤꯕ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯤꯁꯥ ꯌꯣꯟꯕ, ꯊꯛꯄ ꯆꯥꯕꯒꯤ ꯊꯕꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯌꯥꯔꯤꯕ ꯃꯈꯩ ꯇꯧꯕꯤꯒꯅꯨ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯁꯨꯛ ꯂꯨꯔꯕ ꯃꯇꯝ ꯑꯁꯤꯗ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯀꯔꯝꯅ ꯀꯟꯒꯅꯤ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯅꯤꯁꯥꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯊꯣꯛꯄꯒꯤ ꯃꯇꯝ ꯅꯠꯇꯦ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯀꯗꯥꯅ ꯆꯪꯁꯤꯜꯂꯛꯄ ꯅꯤꯁꯥ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯃꯇꯝ ꯈꯔ ꯂꯦꯞꯂꯨꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯈꯤ꯫ ꯀꯗꯥꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯗ꯭ꯔꯒꯀꯤ ꯑꯃꯗꯤ ꯅꯤꯁꯥꯒꯤ ꯃꯇꯥꯡꯁꯤꯗ ꯆꯪꯁꯤꯜꯂꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯆꯧꯕ ꯗꯥꯏꯇ ꯄꯤꯕꯤꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯉꯁꯤ ꯐꯥꯎꯕꯁꯤꯗꯩꯗ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕ ꯉꯝꯃꯤꯕꯅꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯀꯗꯥꯅ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯇꯧꯅꯅꯕ ꯍꯣꯠꯅꯖꯒꯅꯤ꯫ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯩꯈꯣꯏꯗ ꯅꯨꯡꯉꯥꯏꯖꯗꯕꯁꯤꯁꯨ ꯇꯁꯦꯡꯅ ꯍꯥꯏꯔꯀꯥꯟꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯗ꯭ꯔꯒꯀꯤ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯏꯕꯀꯨꯝꯕ ꯀꯔꯤꯒꯨꯝꯕ ꯆꯠꯂꯛꯄ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯤꯌꯥꯝꯅꯗꯤ ꯈꯔ ꯄꯦꯟꯗꯕ ꯂꯩꯕꯤꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯀꯃꯤꯇꯤꯁꯤꯡ ꯑꯗꯨꯒ ꯀ꯭ꯂꯕꯁꯤꯡ ꯃꯩꯔꯥ-ꯄꯥꯏꯕꯤ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯖꯔꯤꯕ ꯏꯃꯥꯁꯤꯡ ꯈꯨꯗꯤꯡꯃꯛꯇ ꯃꯥꯒꯤ ꯑꯦꯔꯤꯌꯥꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯆꯠꯊꯔꯤꯕ ꯇ꯭ꯔꯥꯏꯕꯀꯤ ꯅꯤꯇꯤ ꯅꯤꯌꯣꯝꯁꯤꯡ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯆꯠꯊꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥꯁꯤ ꯌꯥꯔꯤꯈꯩ ꯑꯩꯈꯣꯏꯅ ꯂꯩꯗꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯃ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡꯁꯨ ꯌꯥꯝꯅ ꯇꯣꯏꯅ ꯇꯥꯟꯅꯖꯔꯒ ꯑꯩꯈꯣꯏ ꯍꯣꯠꯅꯖꯔꯤ꯫ ꯇꯦꯛꯅꯤꯀꯦꯜꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯇꯝ ꯈꯔ ꯐꯣꯡꯕ ꯂꯦꯞꯂꯨꯔꯕ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯕ ꯅꯨꯡꯇꯤꯒꯤ ꯐꯣꯡꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯂꯕ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯑꯃꯨꯛ ꯍꯟꯅ ꯐꯣꯡꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯑꯦꯗꯤꯇꯔ ꯂꯣꯌꯥꯂꯥꯛꯄ ꯈꯣꯏꯔꯣꯝꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯄꯥꯎꯆꯦ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯍꯤ ꯀꯌꯥ ꯄꯥꯗꯨꯅ ꯂꯥꯛꯂꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯌꯦꯡꯗꯒꯤ ꯍꯧꯅ ꯄꯥꯎꯆꯦ ꯑꯁꯤꯕꯨ ꯃꯔꯤ ꯂꯩꯅꯕ ꯍꯣꯀꯔ ꯅꯠꯇ꯭ꯔꯒ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯇꯔꯁꯤꯡꯗꯒꯤ ꯍꯥꯟꯅꯒꯨꯝꯅ ꯂꯧꯕꯤꯅꯕ ꯑꯦꯗꯤꯇꯔ ꯂꯣꯌꯥꯂꯥꯛꯄꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ꯫ ꯒꯝꯚꯤꯔ ꯁꯣꯄꯤꯡ ꯑꯥꯔꯀꯦꯗ BT ꯔꯣꯗ ꯏꯝꯐꯥꯜꯒꯤ 3rd ꯐ꯭ꯂꯣꯔꯗ ꯂꯩꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟড ꯕ꯭ꯔꯣꯗꯀꯥꯁꯇꯤꯡꯒꯤ ꯃꯈꯥꯗ ꯍꯥꯡꯗꯣꯛꯂꯤꯕ ꯔꯦꯗꯤꯑꯣ ꯅꯣꯡꯏꯟ FMꯗ ꯖꯂꯦꯡꯔꯣꯡ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯅꯧꯅ ꯍꯥꯞꯆꯤꯟꯕꯒꯤ ꯊꯧꯔꯝ ꯍꯧꯗꯣꯛꯈ꯭ꯔꯦ꯫ 90.8 ꯃꯦꯒꯥꯍꯔꯠꯖ FMꯗ ꯁꯟꯗꯣꯛꯂꯤꯕ ꯔꯦꯗꯤꯑꯣ ꯅꯣꯡꯏꯟꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 4ꯗꯒꯤ 5 ꯐꯥꯎꯕ
ꯄꯨꯡ ꯑꯃ ꯆꯨꯞꯅ ꯁꯟꯗꯣꯛꯀꯗꯧꯔꯤꯕ ꯊꯧꯔꯝ ꯑꯁꯤꯅ ꯀꯕꯨꯏ ꯖꯥꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯖꯂꯦꯡꯔꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤꯗ ꯌꯥꯝꯅ ꯆꯥꯎꯅ ꯀꯥꯟꯅꯕ ꯄꯤꯔꯒꯅꯤ ꯍꯥꯏꯅ ꯔꯦꯗꯤꯑꯣ ꯅꯣꯡꯏꯟꯒꯤ ꯗꯤꯔꯦꯛꯇꯔ ꯌꯦꯟꯗ꯭ꯔꯦꯝꯕꯝ ꯏꯕꯣꯆꯧꯕꯅ ꯍꯥꯏꯈꯤ ꯃꯈꯥꯇꯥꯅ ꯍꯥꯏꯈꯤꯕꯗ ꯔꯦꯗꯤꯑꯣ ꯅꯣꯡꯏꯟ ꯍꯦꯛ ꯁꯟꯗꯣꯛꯄ ꯍꯧꯕꯗꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯡ ꯍꯥꯞꯆꯤꯟꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖꯁꯤꯡ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅꯁꯨ ꯗꯥꯏꯂꯦꯛꯁꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯁꯟꯗꯣꯛꯅꯤꯡꯕ ꯂꯩꯔꯒꯁꯨ ꯅꯣꯡꯏꯟ ꯔꯦꯗꯤꯑꯣꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯥꯛꯄꯤꯗꯨꯅ ꯇꯥꯟꯅꯕꯤꯔꯅꯕ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯩ ꯔꯦꯗꯤꯑꯣ ꯅꯣꯡꯏꯟ ꯇꯥꯕꯤꯔꯤꯕ प्रजा ꯁꯦꯛꯁꯟ ꯈꯨꯗꯤꯡꯃꯛꯅ ꯃꯇꯝ ꯃꯇꯝꯒꯤ ꯄꯤꯕꯤꯔꯛꯄ ꯁꯖꯦꯁꯟꯁꯤꯡ ꯇꯔꯥꯝꯅ ꯑꯣꯛꯆꯒꯅꯤ ꯍꯥꯏꯈꯤ कबुई इचिनाउसिंग प्रोग्राम अमा अखोई डायलेक्ट के प्रोग्राम अमा अखोई पुंग 1 आवर प्रोग्राम अमा पुंग मई दम मगा अखोई सनोपगी हपसलक पायबसी आई की साइटगी मसे अचोब रेडोर अचीवमेंट अमन हायना आइम कोई कम्युनिटी लेबा इचिनाउसिंग पाउ पावर के दी मखोई रेडोर द लागा अखोई की पाउ पाउनरगा मखोई के तो प्रोग्राम करा अखोई मखाताना हपसलक पायबगी Danamanjuri University की मखादा लेरिबा GP Women's College Imphal da NEP की मखादा 4 years undergraduate program की ओइना चलिबा academic session सिंगी नौना BA BSc first semester honors taming chalakklaba mahiri singi students induction program ngasi college asigi internal quality assurance cell IQAC na sinduna college central hall da pangthokhrei thoram aduda college asigi principal loina din School of Social Sciences DMU Professor RK Tampasna Debi GP Women's College Students Union ki Vice President loina Head Department of Physics Dr. M Vidyasagar amadi Hijam Romi Debi Associate Professor Department of Mathematics na President Member sing oina serve yake Thoram Gamari Lenana Principal GP Women's College Professor RK Tampasna Debi na phone dorakpada ngasi pangthokliba induction program asina maru oina nongna changlakliba mahiroi singa oja singa sakhang maikhang nabada natana afaba mari thambak ngamlakani college asa chatnari bakanglon sing pangthokhiba thabak thoram singda natana matung tarakpada chatharakadaba khudingma khangminaba tangai fade mahiroi singna college ki chatna kanglon singautuna class chang naina yaungnabasu pautak pike Chada humfutara mga yawna college kadaba sing niyom gi matung ina exam phamba yadaba lay college laglaga class lay thoktunak layba toroisi college asibu awang bathakta thamna ba hotnabada aikhoi khudingmak amata oina puna hotnaminanaba appeal tawkhe college ki thabak thoram sing gi matangda IQAC ki coordinator Dr. MD Baharuddin Sahana wangangkhe importance of general education haiba hiram asida Manipuri department ki head Dr. W. Ramesh na wangangki amadi mahiroi singna phangpham thokpa scholarship scheme singi matangda mathematics department ki head Dr. S. Samarendra na marik chumna thamki Lunan ba lamdam ama oina thamna ba Swachh Bharat Urban gi manungchana Indian Swasthya League ki thoram Bishnupur district ta pangthoknare district sigi ningthaukhau municipal council ki chairperson L. Ibungo amadi executive officer Soni amadi atai staff singa pundan Luna nan thamnaba puna wasak lominake district sigi kwakta municipal council ke area da su chairperson amadi councillor sing puna kwakta bajar Luna thamnaba sit sengke tungda Bishnupur municipal council na su Bishnupur bajar Luna thamnaba sit sengduna taruba district headquarter ama oina thamnaba thorang tawke September gi tang taraga manga dagi October gi tang ani Mahatma Gandhi gi mapok numit asifhaw bada sathagadoriba India Swasthya League haidana program ama Narendra Modi ji na lokhatliba si ekhoi gi leibag si Bharat asi atop leibag singdagi he na taru tana na leibag ama yamna wakhal taba samaj ama semgatpada mating chawno oina nabagi damakta Narendra Modi ji na program asi semgat pibani Lamdam asigi nupi oibi kyabu nungsi nungon gi lang thaklaga video viral ohengani haina ki han khangalaga nupi kya gi punsi manghali balilong bazar dagi MD Tami Jurbu habiduna logi oiba charak phangan bi haina All Manipur Intellectual Youth Forum AMIYF ki Assistant General Secretary MD Nurul Amina Manipur lenga ki mari leina basingi pungning jingsilake wafam asinga si lilong teleba AMIYF ki office ta pangtokhi ba pau ki mifom amada phangdokhibane Nurul Amina hai haukiba tha amani asida pakthakna nupi oibi kya gi ijat putung oinaraga social media da natai chataba video kya thagalakpadaki All Manipur Intellectual Youth Forum ki thomi singa chatuna Manipur gi mafam khudingda thijilubada thengnaraki basing adugi marakta yamna mawong maril tadana leiramba sing adu warak watiam tawduna lakhe asigumba fataba thabak sing asi matung tawdana ba lamdam sida leiriba mipung khuding mangna wakhal khan thabina ba loop asnai miyam da appeal tawre
ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯊꯥ ꯑꯁꯤꯒꯤ ꯅꯤꯄꯥꯟꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 18ꯗ ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯍꯩꯇꯕ ꯅꯨꯄꯤ ꯑꯣꯏꯕꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯂꯤꯂꯣꯡ ꯕꯖꯥꯔꯗꯒꯤ MT ꯇꯃꯤꯖꯨꯔ ꯑꯄꯣꯛꯄ MD ꯑꯟꯋꯥꯔꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕꯤ ꯗꯣꯛꯇꯔ ꯇꯝꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯏꯟꯇꯔꯟ ꯇꯧꯗꯨꯅ ꯂꯩꯔꯤꯕꯤ ꯃꯍꯩꯔꯣꯏ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯣꯕꯥꯏꯜ ꯃꯨꯟꯁꯤꯜꯂꯒ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯚꯤꯗꯤꯑꯣ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯄꯤꯔꯛꯄꯗꯒꯤ ꯃꯥꯒꯤ ꯇꯨꯡ ꯏꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯇꯃꯤꯖꯨꯔ ꯑꯁꯤ ꯅꯨꯄꯤ ꯀꯌꯥ ꯏꯖꯠ ꯃꯥꯡꯍꯟꯕꯇ ꯅꯠꯇꯅ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8:30ꯗ ꯂꯤꯂꯣꯡꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯅꯨꯄꯤ ꯑꯃ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯁꯈꯤ ꯁꯥꯕꯣꯟꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯌꯨꯠ ꯐꯣꯔꯝꯒꯤ ꯈꯨꯠꯇ ꯂꯩꯔꯦ꯫ ꯑꯁꯤꯒꯨꯝꯂꯕ ꯁꯣꯁꯥꯏꯇꯤꯒꯤ ꯃꯍꯤꯛ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯐꯥꯕꯤꯗꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯗꯕ ꯑꯁꯤ ꯀꯟꯗꯦꯝ ꯇꯧꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯂꯣꯒꯤ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯄꯤꯌꯨ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯑꯃꯗꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯆꯨꯝꯕ ꯄꯥꯝꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯃꯤꯠꯌꯦꯡ ꯆꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯅꯨꯔꯨꯜ ꯑꯃꯤꯟꯅ ꯊꯝꯂꯛꯈꯤ꯫ ꯂꯤꯂꯣꯡ ꯕꯖꯥꯔꯗꯒꯤ MD ꯇꯃꯤꯖꯨꯔ ꯑꯄꯣꯛꯄꯒꯤ ꯃꯤꯡꯅ MD ꯑꯟꯋꯥꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯅꯧꯖꯔꯤꯕꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯒꯤ ꯂꯥꯡ ꯊꯥꯛꯄꯤꯔꯒ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯏꯖꯠꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕꯁꯤꯡꯕꯨ ꯃꯥꯡꯍꯟꯕꯤꯔꯒ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯕ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯧꯍꯩꯗ꯭ꯔꯕ ꯇꯥꯍꯩꯗ꯭ꯔꯕ ꯑꯗꯨꯒꯨꯝꯂꯕ ꯀꯌꯥꯁꯤꯡ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯅꯝꯊꯥꯛ ꯇꯧꯔꯒ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤ ꯍꯣꯠꯅꯔꯛꯄ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯁꯃꯥꯖꯁꯤꯒ ꯌꯥꯝꯅ ꯆꯥꯅ ꯆꯨꯅꯗ꯭ꯔꯕ ꯌꯥꯝꯅ ꯇꯧꯍꯩꯗꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯒꯤ ꯄꯨꯂꯤꯁꯅꯁꯨ FIR ꯆꯟꯈ꯭ꯔꯦ꯫ ꯀꯣꯔꯠꯀꯤ ꯊꯣꯡꯗꯁꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯃꯍꯥꯛ ꯑꯁꯤ ꯊꯦꯡꯅꯔꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯊꯥ ꯑꯃꯒ ꯅꯨꯃꯤꯠ 9-9ꯅꯤ ꯁꯨꯔꯕ ꯑꯁꯤꯗ ꯑꯆꯨꯝꯕ ꯑꯁꯦꯡꯕ ꯑꯃꯐꯥꯎ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯁꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯏꯟꯇꯦꯂꯦꯛꯆꯨꯑꯦꯜ ꯌꯨꯠ ꯐꯣꯔꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯟꯗꯦꯝ ꯇꯧꯏ ꯑꯃꯁꯨꯡ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯜ ꯑꯃ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇꯁꯨ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯖꯔꯤ꯫ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜ ꯄꯨꯂꯤꯁ ꯅꯦꯍꯔꯨ ꯌꯨꯕ ꯀꯦꯟꯗ꯭ꯔ ꯁꯪꯒꯊꯟ ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞꯁ ꯀꯩꯊꯦꯜꯒꯤ ꯏꯃꯥꯁꯤꯡ ꯑꯃꯗꯤ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯌꯥꯎꯅ ꯉꯔꯥꯡ ꯁ꯭ꯋꯥꯁꯇ ꯍꯤ ꯁꯦꯕꯥ ꯀ꯭ꯂꯤꯅꯤꯅꯦꯁ ꯗ꯭ꯔꯥꯏꯚꯀꯤ ꯊꯧꯔꯝ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯃꯤꯌꯥꯝꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯔꯣꯡꯊꯣꯡ ꯑꯊꯣꯛꯄꯝ ꯊꯧꯕꯥꯜꯗ ꯆꯠꯈꯤ꯫ ꯁꯨꯔ ꯑꯊꯣꯛꯄꯝꯁꯤꯡ ꯔꯤꯅꯣꯟ ꯑꯥꯔꯇꯤꯁꯠ ꯕ꯭ꯔꯥꯟꯗ ꯑꯦꯝꯕꯦꯁꯦꯗꯔ ꯁ꯭ꯋꯥꯆ ꯚꯥꯔꯠ ꯃꯤꯁꯟ ꯊꯧꯕꯥꯜ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯒꯤ ꯀꯤꯌꯔꯇꯦꯀꯔ ꯆꯦꯌꯔꯄꯔꯁꯟ 𝐻𝐄𝐲 ꯑꯅꯤꯅ ꯈꯣꯡꯆꯠ ꯑꯗꯨ ꯂꯝꯊꯥꯈꯤ ꯑꯃꯗꯤ ꯃꯤꯑꯣꯏ 300 ꯂꯣꯝꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ 𝐶𝐶𝐼 ꯑꯀꯣꯏꯕꯗꯁꯨ 𝐶𝐶𝐼 ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯁꯤꯟꯗꯨꯅ ꯐ꯭ꯔꯤ ꯒꯥꯔꯕꯦꯖ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯃꯔꯣꯝꯗ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ 15ꯗꯒꯤ ꯑꯣꯛꯇꯣꯕꯔ 2 ꯐꯥꯎꯕ ꯄꯥꯡꯊꯣꯛꯀꯗꯕ ꯁ꯭ꯋꯥꯁꯇ ꯍꯤ ꯁꯦꯕꯥ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯒꯥꯔꯕꯦꯖ ꯐ꯭ꯔꯤ ꯏꯟꯗꯤꯌꯥꯒꯤ ꯊꯤꯝꯗ ꯖꯤꯔꯤꯕꯥꯝ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯀꯥꯎꯟꯁꯤꯜꯅ ꯏꯟꯗꯤꯌꯟ ꯁ꯭ꯋꯥꯁꯇ ꯂꯤꯒ 2.0 ꯉꯔꯥꯡ ꯖꯤꯔꯤꯕꯥꯝꯗꯁꯨ ꯍꯧꯗꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯖꯅꯅꯦꯇꯥ ꯍꯤꯖꯝ ꯃꯦꯃꯣꯔꯤꯌꯦꯜ ꯃꯤꯇꯝꯒꯤ ꯑꯀꯣꯏꯕꯗ ꯂꯝ-ꯇꯨ ꯁꯦꯡꯗꯣꯛꯄ ꯑꯃꯗꯤ ꯎ ꯆꯥꯔꯥ ꯊꯥꯕꯅꯆꯤꯡꯕ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ PHED ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯁ꯭ꯇꯥꯐꯁꯤꯡ, ꯁꯦꯜꯐ ꯍꯦꯜꯞ ꯒ꯭ꯔꯨꯞ, ꯌꯨꯠ ꯚꯣꯂꯨꯟꯇꯤꯌꯔ, ꯁꯦꯅꯤꯇꯔꯤ ꯋꯥꯔꯀꯔꯁ, ISL 2.0ꯒꯤ ꯕ꯭ꯔꯥꯟꯗ ꯑꯦꯝꯕꯦꯁꯦꯗꯔ ꯕ꯭ꯔꯣꯖꯦꯟꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄ꯭ꯔꯤꯟꯠ, ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯚꯦꯔꯤꯐꯥꯏ ꯇꯧꯗꯕ ꯄꯥꯎꯁꯤꯡ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ, ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLAꯁꯤꯡ ꯌꯥꯎꯅ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯆꯠꯇꯨꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯄꯥꯎꯆꯦ ꯈꯔꯗ ꯄꯥꯎ ꯂꯥꯟꯅ ꯍꯥꯞꯄ ꯊꯦꯡꯅꯔꯦ꯫ ꯃꯔꯝ ꯑꯁꯤꯅ DIPRꯅ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯅ ꯊꯥꯗꯣꯔꯛꯄ ꯄꯥꯎꯁꯤꯡ ꯑꯗꯨ ꯈꯛꯇꯃꯛ ꯍꯥꯞꯄꯤꯌꯨ ꯍꯥꯏꯅ DIPRꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯄꯤꯜ ꯇꯧꯔꯛꯂꯦ꯫ ꯗꯥꯏꯔꯦꯛꯠꯂꯤ ꯑꯦꯐꯦꯛꯇꯦꯗ ꯀꯥꯡꯂꯨꯞꯇ ꯃꯍꯩꯔꯣꯏ 832 ꯑꯃꯗꯤ ꯏꯟꯇꯔ ꯀꯣꯂꯦꯖ ꯇ꯭ꯔꯥꯟꯁꯐꯔꯒꯤ ꯀꯥꯡꯂꯨꯞꯅ ꯃꯍꯩꯔꯣꯏ 158 ꯄꯨꯟꯅ ꯃꯍꯩꯔꯣꯏ 939ꯗ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯁ꯭ꯀꯤꯝ 2023ꯒꯤ ꯃꯈꯥꯗ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯣꯐ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯦꯟড ꯍꯥꯌꯔ ꯑꯦꯖꯨꯀꯦꯁꯟꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯅ ꯊꯣꯛꯂꯛꯄ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯃꯗ ꯈꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯒꯤ ꯂꯤꯁ꯭ꯠꯁꯤꯡ ꯃꯈꯣꯏꯅ ꯍꯥꯟꯅ ꯇꯝꯂꯝꯕ ꯀꯣꯂꯦꯖꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯒ ꯀꯟꯇꯦꯛ ꯇꯧꯕ ꯌꯥꯒꯅꯤ ꯂꯣꯏꯅꯅ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯒꯤ ꯋꯦꯕꯁꯥꯏꯠ www.highereducationmanipur.gov.in ꯗꯒꯤ ꯈꯪꯕ ꯌꯥꯒꯅꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯀꯣꯂꯦꯖꯁꯤꯡꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡꯅ ꯅꯧꯅ ꯃꯤꯡ ꯆꯟꯒꯗꯧꯔꯤꯕ ꯑꯃꯗꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯈꯤꯒꯗꯧꯔꯤꯕ ꯈꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯤꯡꯁꯤꯡꯒꯤ ꯂꯤꯁ꯭ꯠ ꯗꯤꯔꯦꯛꯇꯣꯔꯦꯠ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 3 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯥꯒꯠꯂꯛꯅꯕ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯈꯪꯍꯜꯂꯛꯂꯤ꯫ ꯉꯔꯥꯡ ꯇ꯭ꯔꯤꯅꯤꯇꯤ ꯄꯕ꯭ꯂꯤꯛ ꯁ꯭ꯀꯨꯜ ꯃꯣꯡꯁꯥꯡꯉꯥꯏꯒꯤ ꯐꯥꯎꯟꯗꯔ ꯑꯃꯁꯨꯡ ꯄ꯭ꯔꯤꯟꯁꯤꯄꯜ ꯑꯣꯏꯔꯝꯕꯤ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯇꯣꯝꯕꯤ ꯂꯩꯈꯤꯗꯕꯒꯤ ꯑꯅꯤꯔꯛ ꯁꯨꯕ ꯀꯨꯝꯑꯣꯟ ꯊꯧꯔꯝꯒ ꯃꯔꯤ ꯂꯩꯅꯅ ꯃꯣꯏꯔꯥꯡꯊꯦꯝ ꯏꯅꯥꯎꯇꯣꯝꯕꯤ ꯃꯦꯃꯣꯔꯤꯌꯦꯜ ꯇ꯭ꯔꯁꯠꯅ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟꯖꯦꯟꯅꯔꯛꯂꯤꯕꯁꯤꯡꯒꯤꯗꯃꯛ ꯐꯌꯦꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯍꯩꯔꯣꯏ
67 mahai tambada changba potlamsing yenthokre. Thorom aduda Fayeng High School ge headmaster Angom Tomba amasung Murangthem Inautombi Memorial Trust ki chairperson and Nolini Devi Anina daista famki hari. Minister of State, Ministry of Development of Northeastern Region Donor B.L. Burma ngarang nomagi khongchata Mizoram da laktuna hosik semgaliba Lengpui Airport ki fibam singyang sinkrei Northeast Special Infrastructure Development Schemes ki senthang makhada lupa crore 18 lakh 58 ki senthang galodina improvement upgradation of operational non-operational facilities of Lengpui Airport semgaliba sing adugi improvement amadi upgradation ki thabak sing MOS na yeng sinke hariba airport asing Mizoram government ki PWD amadi aviation wing GADG officials sing na sagat pagi thabak paikhat pani airport ki fibam singyang silaba tungda mari leinaba officials sing da BL Burma na airport asi semgat naba achangba fund sing han na thadokuna pikrabana apiba matam adu nangnaba airport ase loshinaba hotnanaba pautak pike airport ase loshinaba gi pandam chahi asigi March thada thamlambani adubu lakliba December tha fawba matam sangtokhibani maram asna hariba airport ase lakliba October tha fawba gi haibadi Mizoram Assembly Mikhal gi mamangda loshinaba pautak pike Numit mangani chumna chathagadaba parliament ki akhanaba session ngasidagi hauna hanagi leiriba parliament house ta hokhrei makhataba session singna parliament ki anoba building da hayinigi hongjiduna makha chathagani ngasi ahoba numita ngasi sambidan sabha haibadi parliament ki mifam hoju fawbada jahi humfutara manga chumna chathaduna lakliba khongchit asida yumfam oiduna sanglaba jahi sing asta thengnarakiba achievements experiences memory amadi learning ki matangda wa khanagani ngasigi akhanaba session asi house animak haibadi lok sabha amadi Rajya Sabha animagta chathagani hayeng India na maning makhatam lakpa jahi humfutara manga mapung farak paga mari lenana parliament ki central hall da thoram ama pangthok paga lunana photo session amasu pangthokani masi loiraba tungda anoba parliament building da hongjingani yumja kaisa numitagi regular business chathagani numit mangani asigi manungda hanana list yautuna leiraba bill mari amadi anoba bill mari amaga putoktuna khanaduna pass tawnaba hotnagani Hariba anoba bill mari adudi appointment of the Chief Election Commissioner and other election commissioners, the Advocates Amendment Bill, the Press and Registration of Periodicals Bill amadi the Post Office Bill ni. Asia Cup Cricket ki ngarang Colombo da sanakiba final match da India na Sri Lanka bu yamna lakchana wicket tara da mai thiba piduna cup asi lobangam krei yumbu oriba Sri Lanka na toss ngamduna ahanba oina batting tawna bakhanke Masigalun na yumbu team asna sutnatagi over tara mga ka ball anida sutnatagi run yangkai khak lobangam ke India gi bowler Mohammad Siraj na puna wicket tarukloke masigi matungda Hardik Pandya na ahum amadi Jasprit Bumrah na wicket amaga lobangam ke India gi mamangda Sri Lanka thamliba apunba run yangkai adubu India gi opener player Isan Kishan amadi Subman Gill anina sutnagi over taruka ball amada run yangkai mathoi loduna line na mai pakpangam ke India gi Mohammad Siraj pu man of the match amadi Kuldeep Yadav na man of the series ki manafang ke Loishilak pada maroiba pausing ang pinapijari Bisnupur District ki mafam kayada fatabali jajafam oiba restaurant taramari KCP na matampung bagyo ina tingjin kray Governor Anusuya Uike nagkakching amasung Thobal gi relief camp sing da chatuna lan general klaba miyoy singa una kray Amadi far bakulay pa camouflage uniform set pa miyoy mga police custody da layri hawkiba numit nini da police na tihumba jathabada nong may mari maru cham ka kuntra ni pan fagalay Hoziki oina di Northeast Mido na sandok chaba nung tilgi Manipuri pau madang asalo sinjari mayang pamuka na kurumjari.